Naga Turel Natraga Naga Nalla Haina Khangnariba Turel Maril asigi oiriba fibam asina hauzik thengnahalliba khudong chadaba singi Matangda Impact News ki Paodam ama. Naga Turel Natraga Naga Nalla Haina Khangnariba Turel Maril asi mafam kharada ka hena khujilakpa napi singna hupna singwa marang kaina haujilakpa amadi pothi potkum singi thadafam oirokpana nong ka hena taba natragana nongju thagi matamda khusemgi chau thokhanaba chauba maram oiri Naga Turel asigi oiriba phim asigi matangda palladuna Nagaram Village Authority ki Yarshok kaisingna phongdorakhibada Dinku Road lambi gi awang thangbada cheliba Naga Turel asigi oiriba phibam asina Turel asigi awang thangba sarukta leiriba Nagaram Village yauna masigi thangnaba laikai sing nong ka hena taba amadi nongju thagi matamda ising mokhalakuna khusemgi chauk toina mayoknari masina Nagaram Village da leiriba hospital amadi clinic yauna laikai asida leiriba miyamda yamna hygienic oidaba phibam adumak mayoknari masigi matakta hygienic oidabadagi uhalakpa anaba yauna Kangdagi sandokpa malaria amadi dengue na chingbagi anaba singsu mayoknari Hoigi mafam se low lying area oibnina nong khidang taradi ising hek thummi periodically kunna organize tawraga social work su yam tawi akhoi na ngamdaba matang haibadudi nong taradi napi si yam hawi napi si hauraga phumdi lai maduda akhoi gi social works akhoi gi manual works nadi yadaba matang lakpani nong si taradi main road ki thongi makha se ising gi volume se pick na chatbi maramna ising se backtrack hek tawre aduna residential area da changbaganda akhoi hygienic oirakte anaba yam thoi laikai sida hospital su leibani anaba pusiliba moi gi damak su khallaga concern authority sing na khra yengsinbiraga kramaina phanjike haibisi asi su khra yengsinbiu Naga Turel dagi lakpa ising sing asina namdunglong lomda Sian Kigadaba Dinku Road ki matakta sariba thongi khongnong singi saruk asi yamna khuba amadi namdulong phawraga duilalen amasung second MR phawduna nambul Turel lomda takhiba Turel asigi khongnong sing asi yamna pixilakpa asinasu ising ningthina sian khiba ngamdaba amadi isingi bolum puba ngamlaktabdagi ising mokholaktuna Nagaram Village yauna masigi awang thangba atai lekai singi saruk singda ichau thokhanabagi achow maram oiri ising se flow tawbi yadabigi mafam se asigi low lying area oibnina napi haubna masida loina tungaga leibani Nagaram khakna te Tangkhul Avenue laifam khono mayam mase nong hek taradi khoi si China hek phangmani sarkar gi mateng yaudana khungi contribution di masi upai sulai leitabani long term solution su purakpiu chai khudingi JCP kauraga singdoga leibse masi khoi damakti awabam oi haibise asisu hainingi Amaromda Nagaram Village Authority ki Treasurer H. Ibohol Chothen Phongdorokhibada Naga Turel phawduna cheliba Dinku Road ki mathakta sariba thong asigi khongnong asi chauthok haningi masi chauthok halabadi Naga Turel da lakleba ising sing asi makha thangba saruk lomda Ichial naina ningthina chianthakiba ngamgani haibagi thajaba lei hairaduna Dinku Road lambi gi nak yatta chana thaknaba pot chai yoliba sing asena pothi potkum sing Naga Turel asigi torban amadi khongnung da thadarakpa makhoina pothi potkum thadaramba mafam adu miyamna phat haudi langthokpham oina khannarakpa asinasu pothi potkum sing aduna phulhallaknabagi achaubu maram oirakli masi thoktanaba miyam amadi potchai yoliba singnasu bhab tabagi tangai phadaba lei amadi langak amadi mari leinaba singnasu atai thorang sing yauna dustbin na singba semhanningbagi apamba wafam phongdorakli Maru oina sigi hek thong lan thokpagi south side seda nala chan masida piksan han graba adon ising se pressure se pujapam tan volume se pubangam naba 2024 gi ising ichau da su IFCD gi department da su ekhoi approach tawjakhre DC da su approach tawjakhre yaragadi concern government na mase work program da haplaga piksalliba asida encroach tawriba kangbu se lakthoaga chawthokna weden tawraga retaining wall hojik sariba sabiu haibse ekhoi mayam gi apambani Aikoi asida lairiba pot yoliba vendor singse maseso civic sense suba yaudaba langthokpam khangdaba haigadra Naga river se hek thadaba street vendor mayam sigesu makhoi gi amot akai se makhoi gi laifam masigi turen sida nak abani na masida loina thadare yaragadi government na provision number thambiraga mafam chadana thadaba se thingaga mafam jaba mada dustbin number thammaga lakhokpi yanangai masesu propose tawjaningi Turel Maril asigi oiriba phibam asina maram oiraga miyam haksel yauna thengna leba khudong chadaba kaya asi koknabagi damak laingak amadi mari leinaba loisang sing
Naga Turel gi Torban Dingku Road Lambigi Nag Yetta Chana Thaknaba Pot Chay Yoliba Sing Yauna Kari Karamba Khongthang Sing Laukalakadagi Habadumadi Yangminabatari Impact News Kidama Camera Person Pukrambam Bobo Galoinana Paodam Zariba Git Mitay Impact News Nagaram